Lakhipur Online Puthok Saba Megi Tang Taramari Sagol Se Numit Ki Khomjinba Pao Tabirase Ahanbada Maroi Pao Thogan Marub Jaribona SSLC Amasung Higher Secondary Parikada Mai Paklaba Manipuri Medium Gi Mairoi Singbo Ikai Kumnakre Silchar Giram Nagar ISBT Gi Mamang the Thoki Balambi Gi Thodokta Mioi Amalai Kidre CBS in a low class 12 keyboard exam gi result lauthokre pass to bagi changsada marfu mangata semik ani suino oikre Anauba Assam Sarkar gi ahanba Bidhan Sabha mifam megi kunma thoidagi hauragani mifamda UCC gi bill su putokadore Manipur gi Kangpokpi da sakhangdaba singna nongmai kapsin bagi thodokta mioi ahom laikidre marina sokapan nangkre Sana lupa gi import duty da chada taramanga hengadan kre sarkar gi pirepna leiba ki kaithel la chauna chai thing pire amasung Donald Trump Beijing da thungkre Xi Jinping ga laloniti amasung nongchup Asia gi lan gi matang da wari sanaga dore Haujik mapungoi papau tabirase Thogan Marub Jaribon sinlangduna handaki SSLC amadi higher secondary parikha da mai pakraba Hailakandi district ki Manipuri medium gi mahiroi singbo ikai khumnaba masung taram na okpagi thoromama ngarang me gi tarahumdoi da yaifa sanglen laisram khunda pangthokre Thogan Marub ki president Nepram Manindrana mifamma poidana pangthokiba thoromasida Sanarai Mitei Higher Secondary School ki principal Laisram Amutombi Jaribon Sports Academy ki president Chongtham Babuton World Mitei Council ki member Maitram Bijen Manipuri Sahitya Parishad Hailakandi District ki President Hobam Manisana amasung Amsu Hailakandi District ki President Prosenjit Singhana Dais ki leiteng oibiki Thogan Marub ki Assistant Secretary Lorembam Joy Kantana Taram Nokpugi Warol Thamki Mai Paklaba Mahiroi Singda Lengyan Figa Loinana Certificate Pidunai Kai Khumnaki Loinana Assam University Silchar gi Makhada Manipuri da handakta PhD Panglakrabi Sonali Singha gi mafam dasu ikai khumna board ki Thorom gi makha chatharak poina akhanna bawangang loi singna maroi ba wafam kaya phangdoki Mithunglen oikiba retired headmaster Oza Hizam Bichendra amadi Indramani Public High School ki principal Konsam Surjitna Mahiroi Singda pugning lo singoi ba wafam kaya phangdoki Thogan Marub ki president Nepram Manindrana Manipuri medium asibu miyam pumnamakna sagodminasi haiba wafam phangdoki Aroibada Thogan Marub ki president Moirangjam Chinglena thagatwai phangdokpa loinana thoromadu loisinki Silchar Ramnagar ISBT ki mamangda ngarang jumsakaisha numita thokiba lambi ki khudongtiba thodok amada mioi ama leikidre Paugi matungina achouba gari amana takpadagi nupa adu thodokphamda leikidabani haire thodok aduda mioi adugi masagi khwanggi mathak thangba saruksing achouba gari ki chakana takkibana mioi adugi masak maming amata khangba ngamkidre Pau phangbaga police ki mioi sing thodok thokphamdagi haksang adu lokhotuna postmortem gi tamak Silchar Medical College sa thakre thodok asi karamna thokibana haibagi matangda police na thijinba haukre haire Central Board of Secondary Education CBS na class 12 ki board exam ki result ngarang lauthokre mahiroi singna makhoi gi roll number sijenaduna board ki official website natraga DigiLocker natraga Umang app ki kuthangda result yengba yagani haire handaki parikha sida mahiroi laktra turkalising humpunipan saruk yakibada mahiroi laktra manga lising taret na pass tawraki pass tawbagi chang chada marfu manga dasamik ani suino oiki Nauna Simlaba Assam Lenga ki ahanba Bidhan Sabha gi mifam lakleba megi kunmathoi kunithoi kunmanga masung kuntaruk ta pangthok lagani mifam asida nauna khangalaba MLA singwasak logani mifam loibaga mantri mandala si pakthok chawthokan gani haire Guwahati gi Koinadhora State Guest House ta pangthokiba Dr Himanta Biswa Sharma na luchingba sarkar gi ani suba term gi ahanba cabinet mifam gi matungda pangthokiba paugi mifam amada chief minister na wafam asi phangthokibani Mifamda Chandramohan Patawari na pro tem speaker oina leigani Anauba Mantri Mandal na wasak lauraba matungda
Senior MLA Ranjit Kumar Das da Speaker gi thodang sinagani haina Chief Minister na panke Bidhan Sabha mifam gi aroiba numit haibadi May gi tang 16 ta Uniform Civil Code UCC gi bill pukhatkani haire masi nagarik pumnamaki oina aikoi gi dharma jati amasung kanglup khaidana chap manaba ain ama chanahan bagi thorang amane Mantri Mandal nangarang UCC gi draft adu ayaba pikre draft asigi matung ina hil amasung plain stripe ki miyambo UCC gi mapanda thangmani haina mahakna phongdokhe loinana chahi manga asigi manungda anoba government job lakh ani thabak hapagi matangda warep launanaba rajya gi chief secretary na luchingba task force ama semnaba Mantri Mandal na warep laukre task force asina lakliba tha hungi manungda report pisingani haina pawasina makhatari Manipur gi Kangpokpi district ngarang ayuk pung 10 rom taba matamda sakangdaba singna gari anida nongmai kapsilakibagi thodokta miyoi ahum laikhidre amasung atoppa mari amana asoka pannangkhre Kangpokpi district ki Kodlen amasung Kodjim khungang gi marakta leiba 0 point hariba mafam atuda thodok atu thokibani haire Churachandpur da church ki thorom amadagi halakpa matamda Thadau Baptist Association gi miyoi sing asigi mathakta khanghaudana Makhoi gi gari ani aduda nongmai kapsilakibani haire thodok adugi paw phangbaga manang nakpada leiba police station dagi miyoi sing laktuna asokpa singbu Sija hospital da thakre Manipur gi chief minister Yumnam Khemchan deputy CM Losi Dikho home minister Gobindas Konthojam yauna atai official sing hospital chatuna asokpa sing haksel gi phibam yeksin kre amaromda Meghalaya gi chief minister Conrad K Sangma amasung Nagaland gi chief minister nephew Rio nasu thodok asibu akan mamong da yaning da phongdokre Bharat Sarkar na lebak asigi sel thungi phibam ngak sena bagi akan bakhong thang ama lakholaduna sana lupa pusilak padalauba import duty ki chang chada 15 da hengadan kre Sarkar gi phire pasi chatna ba horakpaga iroinana lebak asigi sana lupa gi kaithelda achouba chaitheng ama piba hokre import duty hengalakpa sina Bharat ki kaithelda sana lupa gi mamal hengalaklagani masi lebak asigi forex reserve ngak sena ba masung mapal lebak tagi sana lupa pusilakpa si khara hanthana bagi pandamda Sarkarna chada 10 oiramba duty adu chada 15 da hengadan kibani haire US President Donald Trump numit nini gi oiba khanaba mifam amagi damak ngarang Beijing da thungkhre Trump na China gi President Xi Jinping ga loinana laloniti ki pochei thabada loba sel haibadi trade tariff sing Taiwan gi phibam amasung hojik chathariba nongchup Asia gi lan gi matang da kupna wari sanagadori Trump na China ki kaithel sing da America gi company sing hangtok lana bataksin ga dori khongset asida Trump ka loinana America gi achoba company kaya gi makok thongba miyoi sing Elon Musk amasung Jensen Huyangsu Beijing da thungkhre mamangi chehi sing da thokiba laloniti ki awaba ko khananaba amasung anoba board of trade semnaba gi matang da su khanagani malem gi sakti leiba leibak ani gi makok thongba singna Beijing da unaba si yamna maruiba thodok ama oiga dawri masigi mifam asina malem gi kaithel da amasung Bharat ko leibak singi sel thungi phibam da su chauna ithil piraba yai Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Aroibata maruiba paw amukhanna Thaugan marub jaribona SSLC amasung higher secondary parikha da maipaklaba Manipuri medium gi mairoi singbo ikai khumnakre Silchar gi Ramnagar ISBT gi mamang da thokiba lambi gi thodokta miyoi ama laikhidre CBSE na loba class 12 ki board exam gi result lauthokre pass tobagi changsa da marfumanga dasamik ani suino oikhre Anauba Assam Sarkar gi ahanba Bidhan Sabha mifam Megi kunma thoidagi hauragani mifam da UCC gi bill su putokadori Manipur gi Kangpokpi da sakhangdaba singna nongmai kapsin bagi thodokta miyoi ahum laikhidre marina soka pandangkhre Sana lupa gi import duty da chada 15 hengadan kre sarkar gi phirepna leiba ki kaithel la chauna chaithing pire amasung Donald Trump Beijing da thungkre Xi Jinping ga laloniti amasung nongchup Asia gi lan gi matang da wari sanagadori
Lakhipur Online YouTube channel gi pau sandok jaba ngasigi oinadi matang asidaloy jare.